Ngasigi mirolna angangsingda whatever asi karino haina hangba amadi thijinbagi hainabi leite haina ngasi Travel Research Institute ta Social Welfare Department asinduna pangthokiba Children's Day gi thoromda Deputy Chief Minister Yumnam Joykumar na haikre Jinga khutka manadaba thogdo kaya laibana maram oiraga Naga Santigi warigi waroi sinna Manipur gi apunbagi saktamda akaiba piroi haiba Home Minister Amit Shah gi wafam adu Congress Party na thajaba ngamde haina CWC gi member gai khangamna phongdokre Wildlife Conservation Society India gi sponsorship makhada Law Enforcement and Countering Wildlife Trafficking in the State haiba thimda numinini chupna sathagadaba workshop ama ngasi Forest Department gi Wildlife Wing na sinduna Sanjan thongda laiba Forest Office ki main conference hall da pangthokre Lamlak ki sanga sing ngak senana balariba Forest Department gi field staff singda smuggler singna kihan khangan bagi thabak kaya satharak pasina Forest Department na mathau tawbada achobo khuro ama oire haina Forest and Environment Minister T.S. Jamkumar na haikre Imphal West ki oina Imphal West Commando na ngasi ayuk Pauna Kaithel gi Pratap Gali Masajid Road Ibohol Cycle Kakulong amadi Khongnang ani karakki akoiba mafam singda park sanathi bohumbagi thabak sathaduna mioi kungamanga phagatkhre Ngarang numidang Thoubal District Police Commando amadi Kunturuk Suba Assam Rifles ki apunba kangbuna Thoubal Bazar dagi KCPP gi nupi lanmi ani phagat pangamkhre Green bag na recycle paper sizinaduna saba eco-friendly bag launch tawbaga loinana Khwairambal Kaithenda potham phambi ima ibel singda eco-friendly bag lak ani lemna yanthokre Ngarang numidang Imphal More chenba gari amana More dagi Imphal tamna thorakpada Saibung Khul manakta hui ama gari na taklubagi damak mafam adugi mioi singna driver adubu tamthina phurakpadagi mayokta driver singna gari chenba leftuna Moirang khomda khongjang sangsinkhre Ngasi ayu Wangjing lamdingda leiba transformer amagi makhongda mioi ama maina singduna siramle asiba haksang adu laikai gi miyamna thengna rakhibani chapchaba maming matha khangbangam Kokomi gi khongjang sawatuna thangmaiban gas manak kakwalai srom laikai irilbung khonghampat lamlong kaithel wangkhai thambal khong lamlai kaithel jorbung kaithel jaingang pokpi sagol tongba kaithel amadi napet palida miyamna seksin wakat khongjang sangsinli Naga Santigi Warina Manipur gi apunba saktam kahinba yaroi haibagi dabi tawduna Joint Administrative Council for Auto Rickshaw Parking Polo Ground Zian Hospital Kongba Kaithel amadi MU Gate na sinduna Imphal East amadi West ki mafum kayada rally satkre Ngasi Bharat ki atai mafam singda pangthoknabugo Manipur Pradesh Congress Party na sinduna Congress Bhavanda Pandit Jawaharlal Nehru gi chamaga kunthra suba birth anniversary gi thoram pangthokre Ngasi Bharat ki mafam atai singda pangthoknabugom SI School Kanchipur na sinduna school asida Children's Day cum annual day gi thoram pangthokre Ngasi ayuk More custom na nupi amadagi yamlaba sana piece yangkhai ga konana phagat laba matungda custom office ta pukre hairi Athuba matamda akhanaba assembly mifam ko haina taksiladuna MPCC na sinduna Imphal gi GM hall mamangda section wakat khongjang sangsinkhre Assam Manipur amadi Nagaland da leiriba Zelarong miyam gi hena yaifananaba Naga Santigi warida Zelarong United Front ZUF yausinkhre Nagaland da luhongbagi bor kaina anina nongmai parga photo namlubagi police na fagatpagi wathok lairingaida tha asigi mapanda Dimapur gi 5th mile da pangthokiba lalholup amagi masani pa luhongbagi thoromda nongmai kapthoklubagi wathok amuk lakadawi Hayeng Hill Leaders Day amadi miyam gi numit punna pangthoklagani haina Secretary to CM and Geoffreyna khudek biduna thadorakpa cherol amana hairi South Korea da pangthokpa taramathoi suba World Body Building Championship 2019 da Bharat ki mahut sinduna saruk yakhiba Manipur gi sanaroi Dayananda Thiamna gold medal lawkhre Hanagi Chief Minister oirambata natana CLP gi luchingbasu oiriba Okram Ibobina luchingduna ngarang Delhi da chatkiba Congress ki team na Congress ki luchingba sing unaba hokre Naga gi santi gi wari amadi CAB gi matangda wafam kaya taksilli Morning Star Club na sinduna ngasi Yumnam Patlaw Community Hall da World Diabetes Day gi thoram pangthokpaga loinana mioi kaya lemna laingduna hidak langthak sing phanghankre
Hojik thangnanaba ising fangdabana awaba mayoknariba Hianglam Kendragi Miyamda afabi ising phanghananaba Kendragi MLA Dr. Yumnam Radesyamna PSED gi official single loinana ngarang yingsinkre. Kumza lising aniga kunithoida Meghalayana yumbu oiduna pangthokodoriba National Game gidamak sport infrastructure sing semgananaba center na lupa crore 100 pirakle haina Meghalaya gi sports and youth affairs minister na phongdokre. Tawangi Yalwa Sangsang Yatso High Altitude Stadium da ngasidagi hayeng fawba sathagadaba Maitri Divas Defense Minister Rajnath Singh na hudokre. Kuntraga mapalak suba India International Trade Fair ngasidagi New Delhi gi pragati maidanda hokre. Ease of doing business haiba thim da sathariba India International Trade Fair asi numit mangani supna pangthokodabani.